ngasi numida weram phong ki batuan tuan ba Manipuri se phong sing dagi maru ebe I pauksing khongatcharaga Manipur top channel gi mekedi gi mayam da share tawzi ahan bada sel thawrubagi army major amana misam ama nongmaina kap ke taramle khuta kulai paire tawning bata tawni haibigi mong da army major oiba maitai misa amana misam ama da nongmaina kap na ba honaramle haidi thawdo si Thawbal district Hairok police station gi manung san ba Hairok part 2 kaithil maning ward number 8 Sati Khongnang Lairak ta Thasigi Taraga Taruki Numidang Pung Taramatoi Makhairom Tabada Thoki Bini Hari Thaudo Aduda victim Oiriba Mue Edugi Mamingna Elangwam Santi Kumar Sai Nipu Apopa Lakidraba Tomba Kawi Laikai Edumak Tadagini Hauzi Hairok Kaitelda Electronics ki Potlam Sing Shembagi Tukanama Hanglaga Yum Puzari Bimuyoni Hari Aduna Nongmai Kapke Tauriba Army Major Oibani Haiba Mue Eduna Thoksum Sanatun Sai Nipu Apopa Lakidraba siba sa kawe Hairok kaithel maning dagini haidi ngasi victim oiriba Santi Kumar gi yumda pangthokpa pawgi mifam amada thawdo adugi wari liraduna Santi Kumar hai hokiba April 13 numidang pung 13 makhairom tarakpa aduwaida sanatona civil dress da magi Santi Kumar yumda laklaga wari amata sanasi haina kauthorakhi sanatona sipik ningaida luna tinarakpa maru oibana wakhalda singnaba madi Lauthup lakut maset amata leitana hara wari saba thongalom da thoki mata maduda thongal da laikai gi ima ibel kharamai tiktuna lei maduda Santi Kumar gi loina bisu yawe haki mi pham liba mafam adudagi khara sathoklaga Labukta ba lambi rom da satminai maduda sanatona nang lam hele nang siningbra hairaga nongmai masa ama satoklaga kap ke torokpani hairi Hiramsigi matangda mari lenaba police station da su FIR ama sanduna sanaton mu phabinaba wakat khre hari ngasigi pawgi mi phamadura Sati Khongnang Lairaki Maira Pai Bikya su saru yakhibaga lonena thawdo adubu penda ba phongdorakli haikena su pawsna makhatari makasa tharak poina to paw manamo punsi kaithel women vendor association a penda ba phongdorakli khoirambal kaithel da Potpham Famliba street vendor singi oina mafam semgatlabasu matam sangna punsi kaithelda potpham famliba singidi ngasi phawba karigumba thabak amata lengangna pekhatpida babu punsi kaithel women vendor association a penda ba phongdorakli association asigi nupi amana phongdorakibada punsi kaithel sahi kya potpham famlaglibi ima singidi ngasi phawba temporary market ama phawba sembidri lairaba sangalajadaba association ni haiduna mirai biribra hangkibaga loinana punsi kaithela famlibi ima ben singi awabasi obiduna lengana mateng pangbiyu haikenasu pawsna makhatana phongdorakli Makasa tharak poina to papaw manamo laiba asigi konungsi oiriba Delhi da ngarang ahingdagi total curfew thamkhre Laiba asigi konungsi oiriba Delhi da COVID-19 gi case masing hengalakpana city asigi mafam pumbada ngarang ahing pung 10 dagi ngasi ayuk pung 5 phawba complete total curfew thamkhre source asigi matung ina private office singna mayum dagi thabak tawjabaga loinana government office amasum essential service ki khaktama hangba yagani haidi panba yabadi city asigi oina hokiba pung 13 da COVID-19 gi case 15 ga samri ga humfugo nitoi thengnaduna positive oiba migi masing khanghen hengalakibane Mamang city asida weekend curfew thamlamlabasu sahar asigi mafam kya da curfew thugairakpadagi athubagi thorang oina ngarangdagi complete curfew hoba oigani haidi warep asing asi ayuk chief minister Arvind Kejriwal na Lieutenant Governor Anil Baijal unaraba matung laukibane ningsing bayai mamang saida Delhi da March 12 amasum May 19 gi Marakta COVID-19 virus pu lakshina widama complete lockdown thamkhibani haina su pawsna makhatari makasa tharak poina to papaw mana kabru singi thong thugairamba sakidar quarter gi sanamai laisang thugaiba amadi mai thabada senaba mari fare tha sigi tang 13 amadi 13 gi lonaba ehingda kabru sing maya da leiba e saupijang village da leiba thong thugairamba amadi kabru lekha jangmon village da leiba Sakidar quarter gi sanamai laisang thugaiba madi mai thabada senaba mari kangpokpi police na fagatkre ngasi ayuk Impal West ASP conference hall pangthokpa pawgi mifam amada DIG range angam kamaina romansana phongdokhibada kangpokpi district ki Sarpramaina police station gi manungda leiba kabru kafamgi yamna maru eba oiriba saupijang Mongjaili bridge thugairamle haiba paw phangmadagi sumoto case lokhatuna FIR ama register tawduna thihumbagi thabak chathabada miyoi ani ngarang fagalaba miyoi ani adude Tongolen Kipgen sei kungamari apokpa thangja Kipgen saipang village kangpokpi amadi
Pakai Bulsom say Kungumapan Apokpa Lekidraba, Tangpu Bulsom Isai Gaugzang Biles Kangpopi district gini Makui Anigi Matakta Makata Buwang Pong Satabaga Lonyana Mid Marini Police Custody Rima Laure Taudoksida Kanakana Sienabagi Habidu Tibaga Lonyana Makoina Sijin Naramba Kusu Kulaising Pagana Bonari Lonyana Tha Sigi Taraga Mangagi Numidang Kabruleka Mayagi Zangmol Biles Talaiba Sakwidar Quarter gi Sanam Mahi Laisang Mai Thaba Madi Thugaiduna Amang Ata Thogan Bada Lupa Lising Amaga Sahumgi Lantum Mangan Kibaga Mari Lainana Sumoto case Lokatuna FIR Ama register Tauduna Sienabani Zamon Biles Tagi Similen Kibgen Say Contragni to Apokpa Lekidraba Or Kautang Kibgen Amadi Saitin Sat Kibgen Say Contragam Batoy Apokpa Lekidraba On Kaukang Kibgen Kawa Masin Manau Ani Father Numit Marini Police Custody Yaithokhare Mai Thakibadu Masin Manau Lam Munabigini Haibakang Mangamle Thong Thugai Kibaga Mari Lainade Haidenusu Pawamana Makhatari Amaromda Atopa Pawamana COVID Tagi Ngak Thoknabi Isa Isan SOP Ngaktuna Marxism Razo Health Service Director Dr. K. Razon Haikre Bharat ki Asoba State Sing the COVID ki Pibam Lusilakli Hidak Bed Pamung Lashilaktre Miyamna Section Bio COVID tagi ngathoknabi isa isan SOP ngaktuna Marxism Wapamasi Directorate of Family Welfare Service ki Conference Hall Pangtokpa National Deworming Day gi ahanba round gi pizaba National Health Mission amadi Directorate of Health and Family Welfare Service na sinduna pangtokpa thoramda makna phongdokhibani Magna Makha Taraduna, Matam Kara COVID free oire haiduna miyamna marks uptana satpa yaunakre, Hauzik Langang na akan makongjang sangsin basida, miyamna mating pangbiyu, Deworming Thoramasi Mahiroi Sing the Pizaduna, Haudokiba Sida Sahi Amadagi Taragamapan Power the Labor Angang, Lak Mapangelising Humpuga Matoiga, Saniga Yankaiga Matoida, Tataru Kudingi Pigani Masida, ICDS Education Department, Social Welfare Amadi, Pansat Yauna Marilenaba Department Singa Kusanaduna, Tablet Pizagani Haikenasu Paus and Makatanas Fundorakli. Amazon Paus Makasa Tazarakpo and Mamasi, Lebaxi COVID 19 update Mam the Seatozagi, Lebaxi the Quaidigi, Wangbo and Hokibapung Kungamari the Mue, Lag Aniga, listen Humdrago Humdoyasani Pangatara positive way. Lebaxi the COVID 19 and Naba Massing no Makang than a Hengalapagaloin and State Caredi, Yamna mi pining I oide, Hokibapung Kungamari the Baratimue, Lag Aniga listen Humdra Humdoiga Sani Pangatara positive case Tenare. Masi mamang gisinga yengnaruba the kwaidigi sound positive oivene. Hauzik power the lebasi the positive case crore amaga lak yankai gelising humfuga matoiga samapan ga taraga mapan yaure. Laikidaba masing na hokiba pung kungamari de mioi lising maga satruka taraga mapan. Laikidabaga lonyana laikidaba masing lak amaga lising humdraga nipanga satiret ka humfuga mapan yaure. Na badigi parakpa masing na crore amaga Lak kunga mapanga lising yang kai humdoi ke sani panga kunga matu yaure active case na lak taraga mapanga lising kunga mapanga sahumga kunga mapani haina Union Health Ministry na phongdorakli amaromda Maharashtra khaktada haukiba pung kunga mari da miyoi lising humfuga ni panga satruka kuntraga matoi positive oibaga loinana miyoi sawngaga ahum sikhi haina su Mantri Rai asina phongdorakli Makasa tarak poina atau pemaruiba paukaran namu kelas 10 amadi 12 ke parikya Yaithokhare COVID-19 yani subu web asigi saitheng Manipur su phangmadagi Manipur COVID-19 positive oibigi masing nomo gi hingalagdiba asina maram oiduna sarkarna section thorangi thabak lokhatbagi manungsana class 10 amadi 12 ki parikya Yaithokhare loinana class 9 dagi 12 power physical class satharam madusu thingjingkhre Hiramasi matangda Education S ki Commissioner T Ranjina Thorokpa order magi matungina Council of Higher Secondary Education Manipur Kosemna Lobo class TF ki parikya me manga dagi pangthokani haiduna matam lamba duga Board of Secondary Education Manipur Bosemna Lobo class 10 ki parikya me taruk dagi haugani haina matam lamba du COVID-19 license asigi yenglaga matam kaktana yaithokle haidi Order sigi matungina class 9 dagi 12 hawbagi oina physical class sataramba dusu thingjingkhre loinana online class oina tawbagi thabak satharagani loinana coaching class private tuition na singba thingjinbaga loinana boarding amadi hostel mahiroi sing thamduna lairik tamba punama miyamgi interest yengduna thingjele hairenasu pawsna makhatana phungdorakli
पाउसे लुसिलकपोइना अतोप मरुइबा पाउ खरा नमंगसी इम्फाल ईस्ट मियोय कुनगा मरी अमसु इम्फाल वेस्ट कुनगा निथोय काक्चिंग दा अमा कांगपोकपी दा अमा अमसु थवाल मियोय मंगा ओइदना पुन मियोय यांखाइगा मरी ngasi Manipur COVID-19 positive ओइखरे अमसु मियोय ngasi इम्फाल ईस्ट की मियोय अमा COVID-19 positive ओइदना लाइखिद्रे हाइनसु थादोरकपा पाउमनसु मखाताना फोंदोरगलि अदु म्याम हौजिकुनति मतंग असै लुसिनजरगे दो सोइखिबा लांखिबा यावसु म्याम ngakpigane. Thank you.